ꯂꯤꯇꯥꯟꯒꯤ ꯊꯧꯗꯣꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯗ ꯍꯟꯕ ꯐꯔꯛ ꯇꯥꯔꯕ ꯅꯠꯇ꯭ꯔꯒ ꯂꯥꯟꯖꯦꯟꯅꯔꯛꯂꯕ ꯇꯥꯡꯈꯨꯜꯁꯤꯡꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃ ꯀꯩꯕꯤꯗ ꯏꯀꯜꯅ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯪꯂꯩꯄꯥꯛ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎꯒꯤ ꯑꯞꯗꯦꯠꯇꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯉꯁꯤ ꯂꯩꯃꯈꯣꯡꯗꯒꯤ ꯀꯥꯡꯄꯣꯛꯄꯤ ꯆꯠꯄ ꯀꯨꯀꯤꯒꯤ ꯒꯥꯔꯤ ꯃꯈꯥꯟ ꯚꯤꯂꯦꯖꯇ ꯊꯨꯒꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯗ꯭ꯔꯥꯏꯚꯔꯗꯨꯁꯨ ꯐꯨꯗꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ 12, 2026ꯇ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟꯁꯤꯡꯅ ꯀꯧꯔꯤꯕ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯥꯏ ꯄꯥꯛꯍꯟꯕꯤꯌꯨ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯕꯣꯗꯤ ꯑꯣꯐ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔ ꯂꯤꯇꯥꯟꯗ ꯑꯋꯥꯕ ꯇꯥꯔꯕ ꯇꯥꯡꯈꯨꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯆꯪꯖꯐꯝ ꯄꯤꯗꯨꯅ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯊꯝꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯝꯐꯥꯜꯗꯒꯤ ꯍꯨꯔꯥꯟꯈꯤꯕ ꯖꯤꯞꯁꯤ ꯃꯣꯔꯦꯗ ꯍꯨꯟꯗꯣꯛꯂꯝꯂꯦ꯫ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯉꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯣꯔꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯜꯂꯤꯕ M ꯆꯅꯧ ꯑꯦꯔꯤꯌꯥꯗꯒꯤ ꯃꯥꯔꯨꯇꯤ ꯖꯤꯞꯁꯤ MN01X4686 ꯔꯤꯀꯣꯚꯔ ꯇꯧꯔꯦ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯔꯨꯇꯤ ꯖꯤꯞꯁꯤ ꯑꯁꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗꯒꯤ ꯍꯨꯔꯥꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯒꯥꯔꯤ ꯑꯁꯤ ꯔꯤꯀꯣꯚꯔ ꯇꯧꯕꯗꯒꯤ ꯃꯁꯤꯕꯨ ꯍꯨꯔꯥꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯃꯈꯥ ꯇꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯍꯧꯔꯦ ꯍꯥꯏꯔꯤ꯫ ꯒꯤ ꯏꯔꯥꯡ ꯑꯁꯤ ꯀꯨꯀꯤꯒ ꯇꯥꯡꯈꯨꯜꯒꯅꯤ ꯍꯥꯏꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯈ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯗꯥꯛꯇꯔ ꯂꯣꯔꯍꯣ ꯑꯦꯁ ꯐꯣꯖꯦ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯇꯥꯟꯗ ꯊꯣꯔꯛꯂꯤꯕ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯕ ꯑꯃꯁꯨꯡ ꯌꯨꯝ ꯀꯩ ꯃꯩ ꯊꯥꯗꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯖꯤꯜꯂꯛꯄꯒ ꯏꯔꯣꯏꯅꯅ ꯍꯥꯟꯅꯒꯤ ꯑꯥꯎꯇꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MPꯁꯨ ꯑꯣꯏꯔꯝꯈꯤꯕ ꯅꯦꯁꯅꯦꯜ ꯄꯤꯄꯜꯁ ꯄꯥꯔꯇꯤ NPP ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯥꯛꯇꯔ ꯂꯣꯔꯍꯣ ꯑꯦꯁ ꯐꯣꯖꯦꯒ ꯎꯅꯗꯨꯅ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯤꯇꯥꯟꯗ ꯊꯣꯔꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯀꯔꯝꯕ ꯐꯤꯔꯦꯞ ꯂꯩꯕꯒꯦ ꯑꯃꯁꯨꯡ ꯀꯔꯤ ꯐꯣꯡꯗꯣꯛꯅꯤꯡꯕꯒꯦ ꯍꯥꯏꯅ ꯄꯥꯎꯆꯦ ꯑꯁꯤꯒ ꯑꯈꯟꯅꯅ ꯎꯅꯔꯨꯕꯗ ꯃꯍꯥꯛꯅ ꯍꯥꯏ ꯍꯧꯖꯤꯛ ꯂꯤꯇꯥꯟꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯀꯨꯀꯤꯒ ꯇꯥꯡꯈꯨꯜꯒꯅꯤ ꯍꯥꯏꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯈ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯈꯛꯇꯒꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯕꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯍꯥꯟꯅꯁꯨ ꯅꯥꯀꯜ ꯑꯃꯈꯛꯀꯤ ꯈꯜꯂꯒ ꯇꯧꯕꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯣꯏꯔꯒꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯣꯏꯔꯒꯁꯨ ꯃꯈꯣꯏꯗ ꯇꯥꯏꯅꯕ ꯍꯥꯏꯅꯕ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒꯨꯝꯕ ꯐꯤꯚꯝꯗꯨ ꯂꯥꯛꯂꯒꯗꯤ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕ ꯃꯥꯡꯒꯗꯕ ꯃꯔꯝꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯕꯛ ꯂꯧꯈꯠꯍꯟꯅꯤꯡꯏ꯫ ꯑꯐꯕ ꯉꯝꯍꯟꯁꯤ ꯐꯠꯇꯕꯅ ꯉꯝꯍꯜꯂꯒ ꯆꯠꯍꯟꯕ ꯐꯠꯇꯦ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯂꯩꯔꯤ ꯍꯥꯏꯕ ꯈꯪꯍꯟꯕ ꯆꯪꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯗꯥꯛꯇꯔ ꯂꯣꯔꯍꯣ ꯑꯦꯁ ꯐꯣꯖꯦꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯇꯥꯟꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯁꯤꯅ ꯏꯁꯨ ꯑꯃ ꯑꯣꯏꯍꯟꯗꯨꯅ ꯏꯔꯥꯡ ꯊꯣꯛꯍꯟꯕ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯆꯥꯁꯤꯟ ꯊꯛꯆꯤꯜꯂꯒ ꯇꯧꯕꯅꯤ ꯍꯥꯏ ꯑꯗꯨꯒ ꯑꯇꯣꯞꯄꯁꯤꯡꯅꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥ ꯑꯃꯨꯛ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯊꯧꯑꯣꯡꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯦꯛꯁꯤꯗꯦꯟꯠ ꯀꯝꯃ꯭ꯌꯨꯅꯦꯂꯥꯏꯖ ꯇꯧꯗꯨꯅ ꯊꯣꯛꯍꯟꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯑꯣꯏꯔꯦ꯫ ꯃꯔꯨꯑꯣꯏꯅ ꯈꯨꯜ ꯂꯣꯟꯅꯔꯤꯕ ꯂꯩꯃꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤ ꯉꯁꯤ ꯉꯔꯥꯡꯇꯒꯤ ꯂꯩꯃꯤꯟꯅꯔꯛꯄꯁꯨ ꯅꯠꯇꯦ꯫ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯌꯥꯕꯁꯤꯗ ꯍꯦꯛꯇꯃꯛ ꯂꯤꯇꯥꯟꯗ ꯂꯩꯕ ꯇꯥꯡꯈꯨꯜ ꯈꯨꯜꯒꯤ ꯅꯤꯡꯊꯧꯒꯤ ꯌꯨꯝꯗ ꯆꯪꯂꯒ ꯌꯨꯝ ꯃꯩ ꯍꯦꯛꯇ ꯊꯥꯗꯣꯛꯄꯤꯔꯦ꯫ ꯃꯗꯨꯗ ꯅꯠꯇꯅ ꯃꯊꯪ ꯑꯁꯨꯝ ꯃꯩ ꯊꯥꯔꯛꯄꯁꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯇꯥꯡꯈꯨꯜꯒꯤ ꯌꯨꯝ 30 ꯁꯨꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯂꯦꯞꯇꯦ ꯀꯥꯞꯅꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯚꯤꯂꯦꯖ ꯒꯥꯔꯗꯅ ꯇꯧꯕꯅ ꯑꯃꯅꯤ ꯃꯁꯤꯗ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯀꯥꯡꯕꯨꯁꯨ ꯑꯁꯨꯝ ꯌꯥꯎꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯂꯩꯉꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯌꯦꯡꯁꯤꯟꯕ ꯃꯊꯧ ꯇꯥꯏ꯫ ꯉꯔꯥꯡꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯐꯣꯔꯝ ꯇꯧꯕꯗ ꯉꯥꯏꯔꯤ꯫ ꯑꯗꯨꯅ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯇꯥꯡꯈꯨꯜ MLA ꯑꯃ ꯂꯣꯏꯅꯅ ꯀꯨꯀꯤ MLA ꯑꯃ ꯌꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯃꯛꯇꯗ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯄ ꯂꯩꯇꯦ ꯑꯗꯨꯝ ꯀꯥꯞꯇꯨꯅ ꯂꯩꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯑꯣꯡꯁꯤꯗ ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯒ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯥꯎꯊꯣꯔꯛꯂꯣꯏ ꯍꯥꯏꯕꯁꯨ ꯉꯝꯗꯦ꯫ ꯋꯥꯊꯣꯛ ꯑꯁꯤ ꯃꯈꯣꯏꯅ ꯆꯥꯎꯊꯣꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯐꯤꯚꯝ ꯐꯔꯛꯂꯣꯏ꯫ ꯌꯥꯝꯅ ꯀꯨꯏꯅ PR ꯂꯩꯔꯨꯕꯗꯒꯤ ꯃꯤꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯥꯛꯄ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯂꯥꯛꯂꯒꯗꯤ ꯏꯪꯊꯕ ꯄꯨꯔꯛꯂꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ꯫ ꯉꯔꯥꯡ ꯅꯍꯥꯟꯇ ꯂꯩꯉꯥꯛ ꯂꯥꯛꯄꯗ ꯑꯃꯨꯛ ꯅꯥꯀꯜ ꯑꯃꯗ ꯏꯔꯥꯡ ꯍꯧꯔꯛꯄ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯁꯨ ꯑꯣꯏꯍꯜꯂꯦ꯫ ꯃꯁꯤꯗ ꯃꯔꯨꯑꯣꯏꯅ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯏꯔꯣ ꯆꯔꯆꯀꯤꯕꯨ ꯑꯣꯏꯔꯣ ꯑꯇꯩ ꯂꯤꯗꯔꯁꯤꯡ ꯑꯣꯏꯔꯕꯁꯨ ꯃꯌꯥꯝꯁꯤꯒ ꯂꯣꯏꯅꯅ ꯄꯨꯂꯤꯁ ꯐꯣꯔꯁꯁꯤꯡ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡ ꯄꯨꯝꯅꯃꯛꯅ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯔꯒ ꯃꯤꯌꯥꯝꯒꯤꯗꯃꯛ ꯈꯟꯗꯨꯅ ꯊꯕꯛ ꯄꯥꯏꯈꯠꯀꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯀꯥꯞꯅꯔꯤꯕ ꯅꯣꯡꯃꯩꯁꯤꯁꯨ ꯃꯈꯣꯏꯒꯤꯗꯤ ꯑꯣꯇꯣꯃꯦꯇꯤꯛ ꯔꯥꯏꯐꯜ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥꯞꯂꯤ ꯍꯥꯏꯅꯔꯦ꯫ ꯃꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯃꯛꯇꯁꯨ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕꯗꯤ ꯐꯅꯤ ꯐꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜ ꯈꯟꯊꯔꯒ ꯊꯕꯛ ꯄꯥꯡꯊꯣꯛꯄꯒꯤ ꯃꯇꯝ ꯂꯥꯛꯂꯦ꯫ ꯃꯁꯤꯗ ꯐꯖꯗꯕ ꯁꯦꯟꯇꯤꯃꯦꯟꯠ ꯁꯣꯛꯄ ꯋꯥꯉꯥꯡ ꯁꯉꯥꯡꯁꯨ ꯌꯥꯎꯔꯝꯒꯅꯤ꯫ ꯅꯥꯒꯥꯒ ꯀꯨꯀꯤꯒ ꯍꯥꯏꯅ ꯋꯥꯊꯣꯛ ꯆꯥꯎꯊꯣꯛꯍꯟꯕꯁꯤ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯐꯕ ꯅꯠꯇꯦ꯫ ꯆꯤꯡꯃꯤꯁꯤꯡ ꯈ꯭ꯔꯤꯁꯇꯤꯌꯟ ꯆꯠꯄ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯂꯥꯟꯅ ꯆꯠꯈ꯭ꯔꯒꯗꯤ ꯁꯦꯝꯕꯤꯕ ꯃꯄꯨꯗ ꯂꯪꯁꯤꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯑꯐꯕꯅ ꯉꯝꯍꯟꯁꯤ ꯐꯠꯇꯕꯅ ꯉꯝꯍꯜꯂꯒ ꯆꯠꯍꯟꯕ ꯐꯠꯇꯦ꯫ NPPꯒꯤ ꯑꯣꯏꯅꯗꯤ ꯅꯣꯔꯊ ꯏꯁꯠꯀꯤ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡ ꯄꯨꯟꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯍꯤꯡꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯥꯒꯤ ꯑꯣꯏꯕ ꯏꯁꯨ ꯂꯣꯏꯅ ꯂꯩꯅꯕ ꯉꯥꯛꯇꯅꯤ꯫ ꯏꯁꯨ ꯂꯩ ꯍꯥꯏꯗꯨꯅꯕꯨ ꯑꯃꯒ ꯋꯥꯈꯜ ꯇꯥꯟꯅꯗꯅ ꯑꯩꯒꯤ ꯏꯁꯨꯗ ꯂꯝ ꯍꯦꯟꯖꯤꯟꯅꯕꯒꯤ ꯋꯥꯐꯝ ꯂꯥꯛꯂꯒꯗꯤ ꯑꯐꯕꯗꯤ ꯑꯣꯏꯗ꯭ꯔꯦ꯫ ꯂꯝ ꯍꯦꯟꯖꯤꯟꯅꯕ ꯀꯥꯡꯕꯨ ꯑꯗꯨꯗꯤ ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯍꯟꯅꯤꯡꯏ꯫ ꯂꯩꯉꯥꯛ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛꯇ ꯈꯪꯍꯟꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯖꯁꯇꯤꯁ ꯑꯣꯏꯕ ꯃꯑꯣꯡꯗ ꯄꯥꯏꯈꯠꯄ ꯆꯪꯏ ꯍꯥꯏꯈꯤ꯫ ꯐꯔꯤꯗꯥꯕꯥꯗ ꯖꯦꯜꯗ ꯈꯠꯅꯔꯛꯄꯗꯒꯤ ꯇꯦꯔꯔ ꯑꯦꯀ꯭ꯌꯨꯖ ꯑꯃ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯑꯌꯣꯙ꯭ꯌꯥꯗ ꯕꯣꯝ ꯄꯣꯈꯥꯏꯍꯟꯅꯕꯒꯤ ꯂꯧꯊꯨꯅꯕ ꯑꯃꯗ ꯃꯍꯥꯛ ꯌꯥꯎꯏ ꯍꯥꯏꯕꯒꯤꯗꯃꯛ ꯅꯤꯝꯂꯥ ꯖꯦꯜꯗ ꯊꯝꯂꯤꯕ ꯃꯁꯥꯒꯤ ꯆꯍꯤ 10 ꯁꯨꯔꯕ ꯇꯦꯔꯔ ꯑꯦꯀ꯭ꯌꯨꯖ ꯑꯕꯗꯨꯜ ꯔꯦꯍꯃꯟ ꯖꯦꯜ ꯃꯅꯨꯡꯗ ꯈꯠꯅꯕ ꯑꯃꯗ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯂꯩꯃꯤꯟꯅꯕ ꯕꯟꯗꯤ ꯑꯃꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯍꯥꯠ ꯑꯗꯨ ꯖꯝꯃꯨ ꯑꯦꯟꯗ ꯀꯥꯁꯃꯤꯔꯗꯒꯤ ꯖꯦꯜ ꯑꯗꯨꯗ ꯍꯟꯗꯛ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯈꯤꯕ ꯑꯔꯨꯟ ꯆꯧꯙꯨꯔꯤ ꯀꯧꯕ ꯑꯇꯣꯞꯄ ꯕꯟꯗꯤ
amagi khujil tharangni akanba marai ama yenarakhibada Chowdhury na maya thauba khulai amana Rehemanbu thinduna hamahakpu mafam aduda hatki thaudok thokpa matam aduda Soyer Frias kauba Meeoi bandi amasu mafam aduda leikhi adubu accused aduna mahakpu su hatkani haina kianki haina senior police officer amana haiki Faridabad District Jail Administration dagi cherula magi matung Faridabad Police ki wangang loi Jaspal Yadav na Sadar Walakkar Police Station da Arun Chowdhury gi mathakta mihat pagi case ama register tawkhre haiki Chowdhury hanana Jammu and Kashmir da case ni pan da hatpa amasung hana bahona bagi maral sing hanana mayoknari mahak October 2024 da Kathua dagi Nimkanda da hunglakibani Rehman Uttar Pradesh ki Faridabad ki Milkipur dagi ni mahak 2025 June dagi custody da leiraki Gujarat Anti-Terrorism Squad amasung Haryana Special Task Force ki apun matim amana mahak pu Faridabad manaki Pali khundagi chahi adugi March da Rehman da grenade sing peduna Sleeper cell amana Chawgali haiba pau Haryana SDF na fangki haina likhun sing aduna haiki hand grenade sing adu ko na bomb disposal squad sing na disposal tawkhre Ayodhya da bomb amam pokhai hanabagi lautuna ba amada Rehman yawi haina official sing na hairi mahak Pakistan gi intelligence agency ISI gi mari leinai haina suching nei accused Arun Chowdhury alias Abuja Jammu gi RS Pur dagini sambagi Meeoi ama oiriba Akshay Sharma hatkiba matung mahak maming chal ki Punjab ta khuthongna ma amagi matung 2023 da faraba matung Chowdhury ahanbada Kathua jail da thamki Kathua jail manung da social media da mahangna sarugya rakhiba amasung jail staff na mobile phone sing amasung atay facilities pina ba senja thumja lawi haibagi wathok amagi matung mahak October 2024 da Haryana da transfer tawraki Bangladesh ta hatkiba Dipu Das ki imung da lupa la kuntra ga tare ki tengbang piragani haukiba chahi ki December da Maimen Singa district ta Meeoi kharana hatkiba Dipu Chandra Das ki imung adugi damak sel gi tengbang amasung sogolpa pigani haina Bangladesh government na lauthokre blasphemy gi damak das pu phukiba upambi amagi mathakta gi yankiba amasung mai tharaga hatkidringe gi mamangda imung adugi damak mahangna amata ngariba seltan Meeoi aduni security amasung nungaina soidana leiba yanaba permanent oiba yum ama sabada imung aduda government na sel gi tengmang amasung sogolpa pigani haukiba thada Bangladesh ki education advisor CR Avarna Mokamian kanda khunda mahaki yumda chatki amasung das ki imung da government ki awaba amasung solidarity adu phongdoki Tarakandagi upjila nirvahai officer UNO gi mi makha da tengmang adu paikhatkani National Housing Authority na thabak onthokadaba yum ama sanabagi damak thaka million 2.5 thaka lakh 25 ki allocation ama approve tawkhre hakthengna na sel gi tengmang oina madugi mathakta Dipu Das ki mapa amasung magi nupida amamamgi oina thaka lakh therapy regadi aduga bahaki machagi tukki damak fixed deposit receive FDR thaka lakh manga deposit tawragani Das masagi chui kunga manga sukre amasung Hindu community gi Meeoi ni mahak hingnabagi sendal lambi ama oina factory worker ama oina Maimen Singa da leibani Muhammad Yunus na luchingba interim administration gi makha da leiba asida leiriba Hindu minority gi soksilakliba phibam gi matangda international na miing changba hengalakhibagal Sagolsen numita Bangladesh na national mikhal pangthokadari Bangladesh ta August 2024 dagi hauna minority singi mathakta attack lising kya chathabagi thodok sing thokre US na India bu namduna mamal tangba thaw lehali Russia gi thaw leibadagi India masung atai leibak sing thingna bahona bagi damang Russia na United States ta Donald Trump administration adu chaikre tariff sing sanctions amasung hakthengna na thingba sing thamba nampu sing sejinaduna economic dominance phangna bahona bagi team Trump pu Russia gi foreign minister Sergei Lavrov na marasi ki TV BRICS ta wangang bada Russian foreign minister aduna haukiba chahida Trump amasung Russian president Vladimir Putin ga gi marakta Alaska da wari sanakhiba da Ukraine gi matang da US na pukhalakhiba wafam adu Moscow na yakhibani haiki US ki wafam sing adu yakraba fawbada Washington na Moscow gi mathakta anauba sanctions thamjilaki amasung Russian energy leibadagi atai lebak sing thingna bahonaki haina mahangna haiki Ukraine gi watho asi loishinaragani haina makoi US na aikhoida haiki encourage ta aikhoina US gi wafam adu yaki US gi firef adu aikhoida maru oi makhoina pukhalaki wafam adu aikhoina yaduna Ukraine wathok loishinabagi thaba adu mapung fahan kri haina aikhoina khali amasung pakthok chawthokna amasung nakalani maki kanagadaba tengmang na bada changsilakle haina lauki haina pauge agency Sputnik ki matung ina mahang haiki hojik fawbada aseng matholiba sidi chapchana tayonari anauba sanctions thamlakli Open sida tanker singi thabak mathakta war ama law of TC gi leiriba UN convention thugaiduna chathirakli makhoi India amasung atai ekhoi gi partner singbo ahongba affordable Russian energy resourcing leibadagi thingna bahonari aduga makhoi bo awangba mamal singda US LNG liquefied natural gas lehenna banam phu seasonary haina
Putingi Meeoi aduna haiki energy routesing paisinduna economic domination fangbana Washington gi pandamni haina Lavrov na haiki khongthangsing adubu namfu amasung fair competition ga chanadabani hairaduna tariffsing sanctionsing direct prohibitionsing sizinaduna leibak kharabu atopasing na thabak tawminabadagi thingle haina Lavrov na haiki United States kumba achoba power sing yauna leiba pumnamakta tengbangnaba India China Indonesia Brazil gumbaga chap manana aikhoina masi pumnamak asi pukhatpani Aikoi American sing masamang na lambi adugi paringda khusem gi khurau sing sembagi fibam amada leire haina mahang haiki anova India US trade deal adugi makhada New Delhi na makhoi gi Russian oil trade lepa yakre haina Trump na haiki ba matung Russia gi achoba statement asi lakhibani UP imung amagi mioi manga punna siduna leiramle Uttar Pradesh gi Mathura da leiba Khaparpur khungangda matai mana amasung makhoi gi minor oriba macha ahum punna siduna leiramle haidi police na phongdorakhibada ibuk manungi mioi manga asi Khaparpur khungangda leiba makhoigi yumda sidun leiramkhibani Police na thiba humbagi thabak chathabada suicide doni chingna bache amaga makhoina siduna leiramliba ka adugi faklangda iduna thamlama message amaga imung asigi yumburemba oriba nupa asina record torama video message amaga recover tawba ngamle case asi puna suicide tawminabagi case ni haina thajabaga loinana police na makata na thi humbagi thabak chathaba hore haiki Mathura police ki maikai degi Imung manung asigi Asiba Hakchang singdagi recover tawre hariba potlam singi maroiba warol amasung suicide noni thajabachi aduda kari irambage haibagi waroldi miyamda phongdorakhiba leitri Mathura gi Superintendent of Police Salok Kumar na phongdorakhibada leikhidraba Yumburemba sigi maming Manish Kumar kuntraga manga kawi mahak lomi amani aduga mahaki loina biasina chahi kuntraga ni thoirom surabi misangni makhoina punna siduna leiramliba macha sing asi Ani amana nupini aduga amana nupani makhoi ahumak minor ngaktani Manish Kumar gi mayambana police ta pau pirakpadagi Khaparpur khungangda leiba makhoi yumda chatuna yengsilubada khungang adugi miyamna imung manungi mioi manga asi siduna leirambadu thengnaduna question duna leiramkhibani Manish Kumar gi mayambana ngasi ayu anganbada angangsing asi sanaba thorakti haiduna kauduna yum manungda changnaba honaki yum adu manungdagi solo lambadagi kaubada tadabadagi thongba kaiduna changlubada makhoi manga mak siduna leiramba thengnakibani Hojik fawbagi oinadi misi asida atopa mioi khut yawbagi mami ude Hakchang sing asi postmortem examination gi damak thakre haidi Time capsule for Earth planet sigi arunba sing kannaba scientist singna Antarctica da ancient ice hill toksinkhre Anauba choba khongthang amada researcher singna European Alaska gi thainagi ice essence ice lawkhre amasung preserve tawkhre Amasung preserve tawkhre amasung Antarctica da khanana design gi snow cave amagi manungda thamkhre Concordia station da leiba tonganba khanaba archive asina -52 degree Celsius da ice core sing fivam kaihandana ngakuna thamgani maduna lakadoriba chahi cha kaya gi dama arctic climate history study tawba yahangani malengi mafam pomnamakki glacier sing mi painingai chang amada Saudorakpana project asina haukiba matamgi aronba sing liduna thamnaba amasung arctic climate evolution da kanaraba kupa sing pinaba pandam thamli amuk handokpagi oithokningai leitana mangkhragadaba adu safeguard tawbasi humanity gi damak honaba amani haina Swiss climate scientist amasung thaba sing mangjil thana pukhaliba ice memory Foundation gi chair Thomas Stoker na haya chowa sagi project asi sengbalak pachahi tara rom surakli mafam adu ta sengna Cave amani meter kuntraga manga sangi meter manga wangi amasung pai freezing temperature leiba compact snow da meter tararom luna tauthabani ice core sanctuary asi neutrality ohenaba amasung scientist pumna makta changba yahanaba global treaty amagi makhada Antarctica da fancy Italian research station amada lei masigi wakhal leiba leifam asi political interference thingnaba amasung ice core sing adu scientific merit khakta da yumfam oiraga fanganaba pandam thamli Foundation ki Director Annie Catherine Ohalme nagi matung ina ice coursing asina sanglaba tungi matamdasu humanity da kanaba piba ngamhanaba governing framework amalingkhatpa maruoi pandam adudi ice coursing gi aronba sing adu hangdokpa ngamlak kadaba amasung hena fabada thamgadaba tungi scientist miro sing gi damak masigi kananingai oiraba resourcing asi preserve tawbani torban paring dagi kilometer lising ama romlapa Concordia da freezing conditions sing da Mont Blanc amasung Grand Combine dagi core sample sing yawba aroiba box sing adu icy ball adugi manung da hek thamkhibaga scientist sing na Blue Ribbon amakakhi lakadariba decades sing da scientist sing na archive adu da Andes Himalayas amasung September da meter chamaga mangagi core amalauba adu AAP na yengkhiba Tajikistan
Alpine regionsingdagi glacial ice hapchinabagi khali glaciersingdagi lauba ice coresingda haukiba matamgi arunbasing yauri maduna thainagi weather conditionsing pi lakliba decadesingda glacier lishing kaya mangkhragani haibigi mangjongna wafamsing leibaga loinana global warming gi maramdagi masigi recordsing asi thuna mangsilagli ice coresing arunbasing khangma ngamlagadaba anauba technology sing thorakpaga loinana amukta hena kanaba oirakadawriba ice coresing asi preserve tahongnaba scientists singna matamgi mangthana honari masigi heritage asi matam pumbagi oina mangkhidringai mamang masi rescue tahongnaba ikoina matamgi mayauta lamjel ama tanari haina natural archives asi preserve tahobagi tangai fadaba thuba du ulladuna ice memory foundation gi vice chair amasung Italian climate scientist Carlo Barvante na warning tauri